Tom TV na sandok luba paugi makha chatharakpa oina tongan balup organization amadi miyoi kayadagi mateng pangnarakpa leptri ngasi su kangleipak news tengbang lupna longol aying chingda leiba Moirangthem Rajesh ki yumda awa khradang orabasu koknaba pandamda cheng hawai chana thaknaba amadi sel oina lupa lising tara manga gi mateng pangjabani haina KNTL gi vice president takhelambam Bobby Singh na phongdokrai amadi longol aying leikaida youth club ki president namairakpam Rajuna mateng pangbirakpagi damak thagat pasu phongdokhi Tambang lup KNTL Manipur na laksir si longol aying leikaida leiba Moirangthem Rajesh ki mangda selfie amadi sana thanabadi mateng khradang pangjabala pani mateng ase akhoi KNTL Manipur gi members sing amadi miyamna pangbirakpa mateng do khone khusana laksir All Manipur Students Union MSU Kakching District Committee na Kakching District ki tongan ba mafam kiyadagi fagalaba hidak managi polam sing fagalaba tungda ngasi mai thadoktu na manghan krai ngasi MSU Kakching District Committee ki Human Resource Development ki Secretary Soibam Thoina phongdorakpada MSU Mayai Lusang ki lamching makhada MSU Kakching District Committee ki thomi sing na ngarangdagi hongduna Kakching District ki mafam sing da hidak managi polam sing talab sajan churup na chingba fagat pagi thabak asi horakhibani COVID-19